ꯁꯤꯡꯖꯨ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯂꯥꯛꯏ ꯑꯍꯧꯕꯒꯤ ꯃꯥꯒꯤ ꯀꯩ ꯑꯍꯧꯕ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯗꯥꯏꯂꯣꯛꯀꯤ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯅ ꯂꯥꯛꯏ ꯁꯤꯅ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯈꯔ ꯀꯩꯅꯣ ꯇꯧꯖꯒꯦꯀꯣ ꯅꯨꯡꯊꯤꯟꯕ ꯑꯗꯣ ꯀꯩꯗꯧꯔꯦ ꯀꯥꯒꯥꯁꯤꯅ ꯄꯨꯆꯥꯏ ꯆꯥꯏꯔꯤꯁꯤꯅ ꯃꯥꯒꯤ ꯕ꯭ꯂꯣꯛ ꯅꯝꯕꯩꯅꯦ ꯁ꯭ꯀꯤꯠꯀꯤ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤ ꯃꯤꯃꯤ ꯁꯤꯡꯖꯨꯒꯤ ꯃꯊꯦꯜꯗꯤ ꯁꯨꯕꯗꯤ ꯁꯨꯗ꯭ꯔꯦꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯀꯟꯅ ꯉꯁꯤꯗꯤ ꯃꯪꯒꯜ ꯍꯥꯞꯆꯟꯒꯦ ꯇꯧꯕ ꯅꯍꯥꯟꯗꯤ ꯍꯥꯞꯇꯦꯕꯀꯣ ꯃꯆꯜꯗꯤ ꯁꯨꯗ꯭ꯔꯦ ꯑꯗꯒꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯂꯩꯔꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯂꯩꯔꯦ ꯁꯤ ꯀꯔꯤꯕ ꯁꯤꯅ ꯍꯣꯏ ꯂꯐꯨꯁꯦ ꯑꯃꯨꯛ ꯃꯨꯁꯤꯟ ꯃꯨꯈ꯭ꯔꯦ ꯂꯐꯨ ꯃꯨꯁꯤꯟ ꯃꯨꯈ꯭ꯔꯦ ꯅꯨꯡꯁꯥ ꯀꯪꯍꯜꯂꯨꯕꯒ ꯂꯐꯨ ꯃꯁꯛ ꯐꯖꯕꯒ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯌꯤꯡ ꯈꯔꯅ ꯅꯠꯇꯦ ꯍꯌꯤꯡ ꯈꯔꯅ ꯆꯥꯗ꯭ꯔꯤ ꯀꯥꯟ ꯂꯥꯟꯗꯥ ꯂꯩ ꯑꯗꯒꯤ ꯌꯦꯔꯨꯝ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯅꯥ ꯆꯥꯈ꯭ꯔꯦ ꯍꯣꯏ ꯌꯦꯔꯨꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯑꯅꯤ ꯂꯩꯔꯦꯗꯅ ꯑꯃꯒꯤ ꯑꯃꯨꯛ ꯄꯤꯌꯔ ꯑꯃ ꯋꯥꯠꯂꯦ ꯄꯤꯌꯔ ꯑꯃ ꯋꯥꯠꯂꯤꯕ ꯍꯣꯏ ꯑꯗꯨꯅꯦ ꯊꯕꯤꯁꯨ ꯄꯨꯔꯥ ꯂꯣꯏꯔꯦ ꯊꯕꯤꯁꯦ ꯍꯣꯏ ꯁ꯭ꯄꯣꯟꯖꯤ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯃꯤꯃꯤ ꯂꯩꯔꯦ ꯑꯗꯒꯤ ꯉꯥꯔꯤ ꯃꯦꯠꯄ ꯂꯣꯏꯁꯤꯜꯂꯦ ꯑꯗ ꯍꯥꯃꯇꯣꯟꯒ ꯑꯗꯒꯤ ꯐꯗꯤꯒꯣꯝꯒ ꯁꯤꯅ ꯀꯔꯤꯅꯣ ꯑꯂꯨ ꯕꯨꯖꯤꯌꯥ ꯑꯅꯤꯃꯁꯨ ꯂꯩꯔꯦ ꯃꯨꯛꯕꯥꯡ ꯐꯖꯗꯣꯔꯤꯌꯦ ꯃꯤ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯣꯠꯄ ꯍꯧꯗꯣꯔꯦ ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯅꯨꯡꯊꯤꯟꯒꯤ ꯆꯔꯥ ꯋꯥꯅꯤꯡꯉꯦꯕ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦꯕ ꯉꯁꯤꯗꯤ ꯐꯖꯅ ꯁꯥꯔꯦꯕ ꯁꯥꯅ ꯇꯧꯋꯦ ꯉꯁꯤꯗꯒꯤ ꯁꯝꯃꯔ ꯑꯣꯏꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯉꯁꯤꯗꯒꯤ ꯀꯌꯥ ꯃꯤꯃꯤ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯃꯤꯁꯤꯁꯨꯅꯦ ꯃꯅꯨꯡꯗ ꯌꯥ ꯂꯩꯔꯤꯕꯨ ꯍꯥꯏꯗꯨꯅꯦ ꯊꯥꯡꯗꯒ ꯆꯪ ꯌꯥꯄꯣꯠ ꯌꯥꯁꯦ ꯌꯥꯝ ꯊꯧꯋꯦꯕ ꯁꯤꯡꯖꯪ ꯆꯥꯎꯕ ꯌꯥꯅꯦ ꯑꯩꯒꯤ ꯌꯥꯅꯤꯅ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯑꯝꯇ ꯃꯩꯈꯥꯏ ꯁꯤ ꯈꯤꯇꯪ ꯍꯥꯞꯁꯤ ꯅꯠꯇ꯭ꯔꯗꯤ ꯈꯨꯕꯤ ꯎꯅꯗꯅ ꯊꯤꯟꯅꯗꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯥꯞꯆꯜꯂꯣ ꯂꯐꯨ ꯑꯁꯥꯏꯅꯗꯤ ꯇꯧꯕꯅꯤꯗ ꯂꯐꯨ ꯃꯆꯨꯅꯤꯗ ꯁꯤ ꯃꯨꯁꯜꯂꯛꯀꯗꯣꯏꯕ ꯍꯣꯏ ꯃꯨꯔꯛꯀꯗꯣꯏꯅꯦꯕ ꯏꯁꯤꯡꯗ ꯆꯣꯠꯂꯨꯔꯒꯅꯦ ꯇꯧꯔꯗꯤ ꯃꯣꯏꯁꯨ ꯃꯌꯥꯝ ꯃꯨꯁꯜꯂꯦꯕ ꯍꯥꯎꯔꯅꯤ ꯑꯁ ꯄꯨꯛꯄꯨ ꯆꯥꯛꯅꯗꯅꯀꯣ ꯇꯤꯜꯍꯧꯁꯦ ꯀꯣꯟꯅ ꯑꯃꯨꯛꯀ ꯍꯥꯞꯁꯤ ꯃꯥ ꯇꯣꯏꯈ꯭ꯔꯅꯤ ꯑꯁꯤ ꯕ꯭ꯔꯤꯟꯖꯥꯜ ꯊꯥꯛꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯍꯥꯎꯋꯦ ꯑꯩꯁꯨ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯃꯌꯥꯜꯁꯦ ꯌꯥꯝ ꯍꯦꯟꯅ ꯁꯨꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨ ꯇꯧꯔꯁꯨ ꯑꯁꯤ ꯀꯩꯅꯣꯒꯤ ꯃꯍꯨꯠꯇ ꯈꯔꯕꯨꯗꯤ ꯁꯨꯝ ꯌꯥꯎꯔꯤꯗꯀꯣ ꯑꯁꯤꯅ ꯌꯥꯔꯤꯅꯦ ꯕꯦꯁꯣꯟꯒꯨꯝꯕ ꯊꯣꯏꯗꯤꯡꯒꯨꯝꯕꯩ ꯃꯍꯨꯠꯇꯅꯤ ꯁꯤ ꯃꯪꯒꯟ ꯑꯁꯨꯕꯁꯤꯅ ꯍꯩꯖꯜ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯦ ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯑꯃꯅꯤ ꯍꯥꯞꯄꯗꯤ ꯍꯥꯎꯕꯅꯦ ꯑꯁ ꯅꯣꯏ ꯈꯪꯅ ꯇꯩꯅꯦ ꯌꯥꯝ ꯍꯦꯟꯖꯜꯂꯛꯄꯨꯗꯤ ꯍꯥꯎꯇꯦ ꯍꯥꯎꯅꯤ ꯑꯗꯨꯏꯁꯨ ꯌꯥꯝꯗꯤ ꯍꯥꯞꯄꯔꯣꯏꯁꯤ ꯆꯥꯛ ꯈꯔꯒ ꯍꯥꯞꯄꯛꯀꯦ ꯀꯦꯔꯁꯨ ꯑꯗꯨꯝ ꯐꯖꯕꯤ ꯐꯥꯎꯟꯗꯦꯁꯟ ꯇꯩꯗꯦꯌꯦ ꯀꯩꯅꯣꯁꯦ ꯚꯥꯏꯁꯦ ꯑꯗꯣ ꯃꯥ ꯄꯥꯎꯗꯔ ꯀꯌꯥꯅꯣ ꯂꯨꯄꯥ 10 ꯄꯤꯕ ꯄꯥꯎꯗꯔ ꯇꯩꯕ ꯅꯠꯇꯦ ꯂꯨꯄꯥ 10 ꯄꯤꯕ ꯄꯥꯎꯗꯔ ꯇꯩꯔꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯆꯠꯅꯤꯡꯉꯤꯁꯦ ꯂꯨꯄꯥ 10 ꯄꯤꯕ ꯄꯥꯎꯗꯔꯅꯦ ꯄꯣꯟꯁꯇꯣ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯍꯪꯉꯦ ꯑꯩꯒꯤ ꯃꯥꯏꯁꯦ ꯕ꯭ꯂꯁ ꯊꯥꯕ ꯑꯗꯨꯝ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯀꯦꯔꯗꯤ ꯕ꯭ꯂꯁ ꯊꯥꯏꯌꯦꯕꯀꯣ ꯊꯥꯗꯤꯗꯤ ꯍꯥꯏꯔꯣꯏ ꯅꯪꯁꯦ ꯚꯥꯏ ꯅꯪꯁꯦ ꯕ꯭ꯂꯁꯇꯤ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯊꯥꯏꯌꯦꯕ ꯑꯩꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤꯅꯦ ꯅꯪꯗ ꯑꯗꯨꯝ ꯕ꯭ꯂꯁ ꯑꯗꯨꯝ ꯊꯥꯏ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯊꯥꯗ꯭ꯔꯁꯨꯅꯦ ꯊꯥꯏꯅ ꯑꯩ ꯀꯩꯝ ꯊꯥꯔꯣꯏꯒꯦꯕꯀꯣ ꯃꯁꯥꯒꯤ ꯉꯥꯡꯒꯅꯦꯕ ꯁ꯭ꯀꯤꯟ ꯁꯣꯛꯄꯩꯅꯦꯕ ꯁꯤꯁꯦ ꯑꯩ ꯅꯠꯇꯦꯕ ꯃꯁꯥꯒꯤꯁꯨ ꯉꯥꯡꯖꯕꯒꯤ ꯉꯥꯡꯉꯤ ꯏꯪꯊꯝꯊꯥꯅ ꯍꯦꯜꯂꯦꯕ ꯁꯥꯏ ꯉꯥꯡꯕ ꯃꯤ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯩ ꯈꯛꯇꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯉꯥꯡꯉꯦꯕ ꯁ꯭ꯀꯤꯟ ꯁꯣꯛꯄꯩꯅꯦꯕ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯁꯤꯗꯅꯦ ꯀꯦꯕ ꯄꯥꯝꯃꯤꯅꯦ ꯍꯥꯏꯗꯅ ꯄꯥꯎꯗꯔꯣ ꯅꯨꯡꯗꯔꯣ ꯀ꯭ꯂꯥꯁ 11 12ꯇ ꯀꯥꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯐꯖꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯍꯦꯛꯇ ꯑꯗꯨꯗ ꯁꯣꯏꯈꯤꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯤꯕꯣꯠ ꯃꯥꯜꯂꯛꯇꯣꯏꯁꯦ ꯁꯤꯅꯅꯦ ꯈꯔ ꯆꯥꯔꯗꯤ ꯈꯔ ꯁꯦꯝꯃꯗꯤ ꯆꯥꯏ ꯇꯥꯕꯅꯤ ꯑꯅꯤꯗꯣ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯏ ꯉꯥꯏꯕ ꯍꯦꯛꯄ ꯋꯥꯏ ꯑꯗꯒꯤ ꯀꯩꯅꯣ ꯍꯦꯛꯄ ꯆꯠꯈꯤꯕꯅꯦ ꯍꯥꯏꯕ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯄꯠꯄ꯭ꯔꯥ ꯈꯪꯗꯦꯀꯣ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯐꯣꯟ ꯇꯧꯔꯁꯦ ꯌꯥꯝ ꯊꯪꯉꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯥꯏꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯊꯔꯛꯀꯦꯀꯣ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯆꯥꯛꯁꯨ ꯈꯔ ꯌꯥꯎꯔꯦꯕꯀꯣ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯇꯧꯔꯒ ꯐꯖꯅ ꯆꯥꯔꯒꯦ ꯆꯥꯊꯔꯁꯦ ꯍꯧꯔꯒꯦ ꯁꯣꯝ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤꯗꯤ ꯈꯟꯕꯤꯅꯨ ꯑꯁꯣꯝ ꯑꯍꯣꯕ ꯈꯔꯁꯨ ꯎꯏ ꯍꯥꯏꯌꯦ ꯃꯥꯅ ꯎꯏ ꯑꯗꯨ ꯌꯦꯡꯕꯤꯒꯅꯨ ꯆꯥꯔꯤꯁꯦ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯆꯥꯔꯤ ꯉꯁꯤꯗꯤ ꯀꯪ ꯉꯁꯤ ꯌꯥꯎꯗ ꯑꯩꯅ ꯄꯥꯝꯕꯗꯤꯅꯦ ꯁꯤꯗꯒꯤ ꯍꯦꯛꯇ ꯍꯩꯊꯕꯗꯨꯅꯦ ꯄꯥꯝꯃꯤꯁꯦ ꯅꯍꯥꯟꯗꯤ ꯌꯦꯟ ꯍꯩꯊꯕꯗꯣ ꯉꯥꯅꯨ ꯌꯦꯟ ꯑꯗꯨꯅ ꯃꯊꯪ ꯇꯧꯔꯁꯤ ꯃꯊꯪ ꯇꯧꯁꯦ
ꯊꯥꯎ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯁꯦ ꯍꯦꯟꯖꯟꯅ ꯄꯤꯕ ꯌꯥꯎꯋꯦ ꯆꯥꯡ ꯑꯣꯏ ꯆꯥꯏꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯇꯩ ꯅꯠꯇꯦꯕ ꯃꯨꯛꯕꯥꯡꯒꯔ ꯀꯥꯡꯕꯨꯗꯤ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯀꯟꯇꯦꯟ ꯍꯥꯏꯗꯤ ꯁ꯭ꯀꯤꯠ ꯁꯦꯝꯕ ꯃꯤꯗꯤ ꯁꯦꯝꯒꯅꯤ ꯑꯩꯈꯣꯏ ꯆꯥꯕ ꯃꯤꯗꯤ ꯆꯥꯒꯅꯤ ꯑꯗꯨꯗ ꯍꯥꯏꯗꯤ ꯐꯅ ꯈꯜꯗꯤ ꯂꯣꯏ ꯐꯕ ꯉꯥꯛꯇꯅꯤ ꯂꯥꯟꯁꯦ ꯁꯣꯛꯅꯔꯤꯅꯤ ꯁꯣꯛꯅꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯐꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯚꯤꯗꯤꯑꯣꯗꯗꯤ ꯃꯤꯅ ꯑꯐꯅ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯗꯦꯕ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯣꯠꯂꯛꯄꯗꯤ ꯃꯣꯏ ꯊꯑꯣꯏꯅ ꯆꯪꯉ ꯌꯦꯡꯉꯦꯕ ꯏꯁꯥꯃꯛꯁꯨ ꯂꯥꯟ ꯊꯦꯡꯅꯔꯒ ꯏꯁꯥꯃꯛꯁꯨ ꯌꯨꯝ ꯀꯩ ꯂꯣꯏ ꯆꯥꯈ꯭ꯔꯒ ꯂꯣꯏꯅ ꯆꯦꯜꯂꯛꯑꯒ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕꯀꯣ ꯑꯋꯥꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯂꯩꯇꯦꯕꯀꯣ ꯍꯥꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩꯆꯥ ꯏꯈ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯗ ꯈꯇꯪ ꯈꯪꯉꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝꯇꯒꯤ ꯆꯥꯕꯁꯤꯗꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯃꯥꯡꯗ ꯆꯥꯗꯕ ꯌꯥꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯗꯣ ꯃꯨꯠꯇꯅꯕ ꯍꯥꯏꯅ ꯆꯥꯖꯕ ꯈꯛꯇꯅꯦꯕ ꯁꯤꯗ ꯌꯥꯝ ꯍꯦꯟꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯑꯩꯈꯣꯏ ꯃꯤꯅ ꯃꯤꯠ ꯅꯥ ꯆꯥꯋꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯅ ꯃꯤꯠ ꯅꯥꯒꯗꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡꯁꯤ ꯂꯩꯕꯅꯤ ꯀꯣꯏ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯏꯃꯨꯡꯗ ꯂꯩꯔꯒ ꯅꯝꯕ ꯆꯥꯕ ꯈꯔ ꯆꯥꯕ ꯀꯩꯅꯣꯝ ꯅꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯃꯤꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦ ꯏꯁꯥꯃꯛ ꯂꯩꯖꯗ ꯇꯥꯔꯁꯨ ꯑꯩ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯎꯕꯤꯅꯣ ꯑꯩꯒꯤ ꯀꯟꯇꯦꯟꯗꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯀꯟꯇꯦꯟꯁꯤ ꯃꯨꯛꯕꯥꯡꯅ ꯆꯤꯡꯕ ꯈꯔ ꯉꯥꯛꯇꯅꯦ ꯑꯗꯨ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯍꯥꯄꯛꯄꯅꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯅꯤꯡꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩ ꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯝ ꯌꯦꯡꯕꯤꯒꯅꯨ ꯁꯤ ꯍꯥꯏꯔꯦ ꯃꯌꯥꯝꯅ ꯁꯥꯎꯕꯤꯒꯅꯨ ꯑꯗꯣ ꯆꯥꯕ ꯍꯧꯔꯒ ꯉꯥꯡꯃꯟꯒ꯭ꯔꯦ ꯅꯨꯡꯁꯤꯔꯔꯣꯏ ꯃꯤꯅ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯆꯥꯕꯗꯣ ꯑꯗꯨ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯃꯣꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯣ ꯂꯥꯡꯊꯣꯛꯄꯗꯣ ꯑꯗꯨ ꯈꯛꯇꯪ ꯈꯜꯂꯦꯕ ꯑꯗꯩ ꯃꯅꯨꯡꯗ ꯃꯤꯅ ꯋꯥꯔꯤ ꯈꯣꯠꯂꯤꯕꯁꯤ ꯑꯝꯇ ꯈꯪꯕꯤꯗꯕꯗꯣ ꯑꯗꯨꯒꯤ ꯍꯣꯏ ꯚꯥꯏꯅ ꯄꯦꯟꯗꯕꯩ ꯉꯥꯡꯖꯔꯤꯅꯦ ꯄꯦꯟꯗꯕꯒꯤ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤꯗ ꯌꯨꯝꯗ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯝ ꯃꯥꯜꯂꯨꯔꯦ ꯂꯐꯨꯒꯤꯅꯤ ꯊꯤꯕꯣꯡ ꯆꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯊꯤꯕꯣꯡ ꯈꯛꯇꯪ ꯇꯧꯋꯦ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯈꯛꯇꯪꯒꯤ ꯊꯤꯕꯣꯡꯁꯦ ꯈꯛꯇꯪꯅꯦ ꯅꯨꯡꯗꯥꯡꯗ ꯆꯔꯥ ꯍꯦꯜꯂꯤꯅꯤ ꯅꯣꯡ ꯅꯤꯅꯤꯒꯁꯦꯀꯣ ꯌꯨꯝꯗ ꯇꯞ ꯇꯥꯏꯅ ꯃꯊꯤꯕꯣꯡ ꯆꯥꯁꯟꯅꯔꯒ ꯐꯣꯟꯗ ꯐꯖꯅ ꯆꯥꯎꯃꯟꯈ꯭ꯔꯦꯁꯦ ꯑꯆꯧꯕ ꯁꯥꯡ ꯁꯥꯔꯒ ꯂꯥꯟꯒꯁꯦ ꯌꯥꯝ ꯌꯥꯎꯕ ꯃꯃꯥ ꯂꯩꯕꯥꯛ ꯌꯥꯝ ꯅꯤꯡꯕ ꯌꯥꯝ ꯑꯋꯥꯕ ꯁꯥꯔꯒꯅꯦ ꯑꯩꯕꯨ ꯊꯑꯣꯏꯅ ꯌꯦꯡꯅꯤꯡꯗꯕꯩꯗꯃꯛꯇ ꯉꯥꯡꯉꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤ ꯕꯦꯁꯇꯒꯤ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯟꯅꯁꯦ ꯍꯥꯏꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯅꯣꯏ ꯇꯧꯔꯒ ꯂꯥꯛꯑꯣꯕꯀꯣ ꯀꯩꯁꯨ ꯉꯝꯃꯣꯏꯕ ꯅꯨꯄꯥꯕꯨ ꯉꯝꯃꯣꯏꯗꯕ ꯊꯕꯛꯅꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯤꯔꯤ ꯆꯣꯡ ꯃꯌꯥꯝ ꯊꯕꯤꯁꯨ ꯍꯣꯏ ꯊꯕꯤꯁꯨ ꯈꯥꯏꯑꯦꯕ ꯑꯩ ꯈꯥꯗꯔꯤꯌꯥ ꯈꯥꯕ ꯌꯥꯎꯗ꯭ꯔꯤ ꯑꯩ ꯈꯥꯕ ꯊꯦꯡꯅꯗꯔꯤꯌꯥ ꯍꯥꯎꯋꯦ ꯈꯥꯔꯦ ꯍꯟꯗꯛꯇꯤ ꯑꯈꯥꯕ ꯊꯦꯡꯅꯔꯦ ꯑꯩꯅ ꯂꯥꯗ ꯌꯥꯝ ꯆꯥꯕꯁꯦ ꯄꯥꯝꯗꯦꯕ ꯕꯥꯃꯣꯟꯅ ꯊꯣꯡꯕ ꯉꯥꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯥ ꯁꯟ ꯌꯦꯟꯁꯦ ꯑꯩ ꯄꯥꯝꯗꯦꯕ ꯍꯣꯏ ꯕꯥꯃꯣꯟ ꯊꯣꯡꯉꯒ ꯍꯦꯛꯇ ꯉꯥ ꯃꯇꯨꯝ ꯌꯥꯎꯔ ꯍꯩꯊꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯍꯣꯏ ꯕꯥꯃꯣꯟꯅ ꯊꯣꯡꯉꯗꯤ ꯍꯥꯎꯗꯧ ꯃꯥꯟꯗꯦꯗꯅꯀꯣ ꯑꯩꯈꯣꯏꯅ ꯊꯣꯡꯕꯒ ꯕꯥꯃꯣꯟ ꯊꯣꯡꯕ ꯍꯦꯛꯇ ꯈꯦꯠꯅꯕꯗꯣ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏ ꯊꯣꯡꯉꯤꯗꯣ ꯑꯩꯈꯣꯏ ꯎꯔꯦꯕ ꯑꯩꯈꯣꯏ ꯆꯦꯁꯦ ꯎꯔꯦꯕꯀꯣ ꯃꯇꯧ ꯇꯧꯅꯕ ꯍꯣꯠꯅꯩꯕ ꯇꯥꯗꯦ ꯐꯣꯝꯗꯣ ꯇꯥꯗꯦꯕ ꯑꯩꯈꯣꯏ ꯁꯤꯁꯦ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯚꯥꯏ ꯁ꯭ꯀꯤꯠ ꯑꯃꯨꯛ ꯅꯝꯕ ꯆꯠꯇꯣꯔꯤꯕꯅꯦ ꯄꯨꯡꯁꯦ ꯄꯨꯡ 1:30 ꯍꯦꯜꯂꯦ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯑꯩ ꯀꯔꯝ ꯀꯥꯟ ꯅꯝꯗꯣꯏꯅꯣ ꯈꯪꯗꯦ ꯋꯥꯕꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯅꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯁꯨ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯄꯗ ꯉꯥꯏꯖꯔꯤꯕꯅꯦ ꯌꯨꯝꯒ ꯆꯪꯗꯕꯤꯗꯅꯦ ꯑꯩꯁꯨ ꯇꯨꯏꯁꯟ ꯂꯩꯖꯔꯤꯕꯅꯤ ꯃꯥꯁꯦ ꯄꯨꯡ 3ꯗꯒꯤ ꯇꯨꯏꯁꯟ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨ ꯈꯪꯗꯦ ꯉꯁꯤꯗꯤ ꯄꯣꯁꯄꯣꯟ ꯇꯧꯕ꯭ꯔꯥ ꯈꯔ ꯇꯥꯏꯃꯤꯡꯗ ꯌꯩꯊꯣꯛꯄ꯭ꯔꯥ ꯇꯧꯗ ꯌꯥꯔꯦ ꯖꯦꯔꯨꯝꯁꯤꯁꯨ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯇꯪꯈꯥꯏ ꯏꯕꯥꯅꯤꯒꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯝꯇ ꯖꯔ ꯍꯥꯏꯗꯤ ꯌꯧꯍꯜꯂꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯦꯕꯀꯣ ꯌꯦꯡꯕꯤꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯗꯦꯕ ꯁꯕꯁꯀ꯭ꯔꯥꯏब ꯅꯝꯗꯦꯕ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦꯕ ꯅꯝꯕꯤꯌꯣꯕ ꯑꯗꯨꯒ ꯚꯥꯏ ꯂꯥꯡꯒꯅꯨ ꯑꯩ ꯃꯪꯗ ꯑꯩ ꯆꯦꯅꯦꯜꯁꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯂꯥꯡꯒꯅꯨ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯩꯁꯦ ꯆꯥꯏ ꯍꯥꯏꯕ ꯑꯩ ꯃꯪꯗꯅꯦ ꯑꯩ ꯆꯦꯅꯦꯜ ꯍꯣꯏ ꯑꯩ ꯆꯦꯅꯦꯜ ꯃꯨꯠꯂꯦ ꯍꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩ ꯀꯤꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯃꯨꯠꯂꯦ ꯀꯅꯥꯅ ꯗꯥꯁ ꯑꯩꯈꯣꯏ DSP ꯍꯣꯏꯗꯅ ꯗꯥꯁ ꯑꯩ ꯆꯦꯅꯦꯜꯁꯦ ꯌꯥꯗ꯭ꯔꯦꯀꯣ ꯑꯝꯇ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯊꯥꯒꯠꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯍꯧꯒꯠꯂꯛꯑꯦ ꯑꯩ ꯐꯣꯟꯁꯦ ꯆꯦꯛ ꯇꯧꯋꯦ ꯑꯁꯦꯡꯕꯒꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯅꯅꯦ ꯌꯥꯔꯝꯃꯦ ꯑꯗꯨꯒ ꯀꯤ ꯍꯥꯏꯕ ꯀꯤꯗ꯭ꯔꯗꯤ
สุวรรณคนน่ะจะฮีอันนี้จังคนน่ะจะได้ชินน่ะ warning เลยเนี่ยจริงๆจ้ะ อะไรเสีย warning มี warning เลยสุดท้ายก็ไปอ่านดีกันแค่นั้น aduna strike เมื่ออาหารเดอ YouTube ในสินตัวเครียบบอกว่าwarning เลยวิดีอันนี้ YouTube เขาก็เลยเป็นมิสิ่งจะแบบข้างเดียวนะไม่ต้อง warning ปีบ้าให้นั่นเลยแบบนี่มัน strike จ้าแบบ strike จ้ามันดูดีฮับตานี่ถ้าเกิดไปอ่านแต่บ้าโอ้ยเนี่ยแต่ตัวเรากี่จันมวยจะปักน้ำให้แบบวิดีโอจะปักน้ำวิวเอามาตัววิวให้แบบนุ่ยข้างจีข้างแบบยังว่าถ้าเบลล์นุ่ยจ้าหรือว่าด้านเอาบ่ไม่เคยกับแม่จ้าหรือไม่ทำตัวมวยที่กับมันตัวเนี่ยคุยมาหมดดีให้เราวิสุเป็นอะไรไปดูอายุ สุสานเลย จ้าง่ายตัวเนี่ยให้พี่นำไปเสร็จทานนั่นเจ็บแบบอย่างหวานคนนั้นนั่นมีงานแต่เนี่ยแบบกระสุนได้ตีนั่นขั้นพี่กันหนูแบบมาข้างเงินบันมาเนี่ยข้างเงินบันกระสุนได้แต่พี่ตัวเมื่อกี้ไก่นั่นมีเนี่ยดิขั้นพี่เนี่ยแบบสะอาดก็ตั้งด้วยขั้นตั้งในโบน้อยนู่นเลยนานมุกบางก็หมายตัวทางล่างกันหน่วยทั่วเลยดิกุยทั่วนะขั้นล่างกันเนี่ยแบบตัวมันนุ่งแต่ตัวมุกบางจะมาเป็นข้างเดิมว่าไปเลยร่างชุดเนี่ยคุณสิว่ากี่โมง anniversary ได้ด้วยคุณสิบ้านเชื่อมุกบางตัวชื่อไก่เนี่ยตัวเนี่ยเลยดูกันดิที่เราเที่ยงยังก็ปุ่งตัวดูกันมั่วเที่ยงเอาไปน่ะทวงบันในทักคนในล่างในการแต่ว่ามันนั่นน่ะมุกบางไก่มาฆ่าหนังในวิดีโอช่วงน้ำกี่เดือนเถอะในโลชิงไก่วิดีโอเดียวโอ้ยเดี๋ยวข้างแต่มึงทำอะไร memory แกดูน่ะem cha đời bang nhầm tập bè ใช่อยู่ด้วยเหรอแต่บีข้าบีดำแต่บีข้าวตันเลยข้าแต่แบบเอาแบบข้าแบบเอาแบบข้าวเดียวข้าเดียวมันนิ่งไหวอยู่แล้วไอ้เว้ยฮันครับพี่ก็เชื่อข้านี่ดูดิมันนิ่งไหวดิพี่อีเดน่ะครับพี่ก็เชื่อข้านี่Kaya kaya itinaw macam itinaw sini ang siapa mah karena kita dapat video yang na informative kahit kadra adung ma video tadi yang biru ay kwa utpat ke thaki ke nom thagalo dum changai yang dapat adu tani I kai jen kau nak mating pang video tu ada nak view saya bisa lah roi ba nahan ke belen tang gitu ada nak view tu kayak macam mana kira ya view ada belen tang itu view ni am dah ya belen tang tu pun mungkin yang ambil dah mungkin gitu di luar wala kele nang itu adu tu kau short tak am ni kan bagi lalu hum le yan cái yang chân cái đó bagi yang chân cái đó bang apa ni tabi dah kau ni ta dah luar hari kau ni tahu lebih tabung tu kai dah luar lebih memang dahมีอามันน่ะช่วยดูให้ดิอามันน่ะช่วยดูให้ดิตรงนี้ดูเองเลยดิคุยดิที่ซาเขาตัดจะเฉลยกันนี่กูคิดอันเดียวปุ๊กไก่ตรงๆไก่นานgitu soal bicara benar kan masa Shit ambil nanti sudah lah kak di saat itu malu nih nih paling kau nggak malu itu gitu aja masa hai di tahu dibuat video tuh kendam tuh kayak ada wire kok kalian tuh jarak tuh bagi wab tuh kali nuam tuh kan sadar bila pun ani mutas lah kau aja kalau ada dia mana yam được bên này ham mày lùi bên này đi mình chụp hai cái đầu hai bèo vậy mình mỹ tới đầu đây mình mỹ tới đầu đây hai kìa mình mỹ nó làm gì mỹ cho hào vậy hai cái hào bảo cho làm gì bạn
แบบอันนี้ในยามไม่ใจจะ ไม่เฮียมาบอกไม่ทำที่ชาติแฮะ อันนี้ก็โอ้แต่ทั้งไง เอาเดี๋ยวบ้านนี่เสียเบสที่มันดำ มันจะ man man det va alltså tycker när kan det pes och len ไปเลยจ้ะ ไปแต่บ้านดูกอกแต่ ไอ้ตัวโทรอ่ะการจะลิงตัวจ้าด้วยไม่บาร์ดี้นักต้องเกี่ยวบอกว่า ไปตัวนี้พอแก ตัวที่ฝนเกี่ยวมาสร้างตัวให้เจ้าเป็นไงพูดถึงตัวมาเลยเนี่ยมีอะไรกับเมียนไม่กับเมียนเดี๋ยวชุ่มเยี่ยงอย่างคุยใบกี่ตัวคุยใบชุ่มกงเนยแบบมากอะไอ้หนูบอกฮัลเลยไอ้หนูถ่ายจะฮัลหลักบุ้ยตัว ไอ้ นี้ มาถ้าเดี๋ยวซ้ำเลยนะก็มันอ่ะไอ้ดูดิ รู้มาเลยแบบมีอะไรเดี๋ยวก็เห็นว่าทักกินนายละทักกินมาเลยทักกินมาเลยให้ดูเนี่ยแบบไว้รำรามีคุณหุ่นเดือก็ต้องคุณมารีละ คุณสาฮีกัน คุณไม่สุดจะเป็นยังไงแบบสักแต่เบสตัวคุณหายแบบนี้เนี่ยมันจะยากได้พวกคุณแบบมาสิไอ้ขมันเนี่ยพวกคุณ class 11 12กับประมาณเดิม นายเดนการ์สดมยาน ดูไม่อยากดูเนี่ย ยานใช่ไหมยานนี่เสื้อกับเสื้อแล้วเสื้อกับเสื้อดมยานยานนี่แบบ คล่องเดียบแบบก็ยังแบบมาพึ่งพาแบบสักเสียทุกคนจะต้องมันกันเลยแบบยัง คือเนี่ย เรา ต้อง แบบ นูตัวน่ะง้างมาสามอันน่ะต้องเลยระเบิด มา อะไรช่วยเลยคิดดูได้ครั้งยาเดตัดละยาเดไม่เองหมดอ่ะ ไหนนะนั่งในชาตัวนี้สมัยนี้ก็จำตัวนี้ ช่วย อย่างนั้นก็กันต้อง วางเจ้ากิน ว่าจะไม่ได้เลยแบบ อะไรสินะเตะ ไอปีเอกอะไม่มาชาติกูสมัยปีนี้เห็นนะไอชาลิปิกเดียแบบไอเด็กบุบบุบเราไปชาเด็กไอพี่กับชินเนอร์ชนเนี่ยแบบไม่เลยหาแต่น้ำมาเลยไอป้าไปด้วยเด็กแบบบุบบุบเราไปด้วย ไป ดีจะทำเลยจะทำเลยนั่งดิสกิทน้ำเดือดเลยไปเดินอ่ะลงเดี๋ยวตก ไม่ใช่ไม่ใช่หรอก มาหลับไปไอ้จีเจีย เนื้อกินอาหารทำให้เราสักตัวกัน ละชิ สิระ ไอ้ละจริงไงแบบ ไอ้ ไอ้ที่ทำแบบไม่ละจริงจะละจริงไงเจมละดูหรือเปล่า อันนั้นเนี่ยแบบนั่นทำให้เราสักโน้ต อัน นี่ นี้ ยัง คน หา ดูเลยไหมดิกี้มาละก็จะชิดที่หลังก็ได้ขั้นตัวโฟนแล้วเที่ยวมันทำแบบเล่นวิดีโอเด็กไอ้อลิมบิสฮาวายอะ มาอันนี้ไปชาติบ้าอันนั้นพ่อชาติบ้าอ้วนดิอ้วนได้แหละ วันน่ะ ใช่ไหมอันนี้ไปมาเลยนะมาพ่อมาเลยแบบเดี๋ยวไหนมาดูไปข้างเจ้า มาเดี๋ยวช่วยยังยืดจน ไอ้มีอาหารแบบทุเรศจริงๆต้องปักเตียนนั่นว่าขนาดมึงอาจจะนี่ก็ซึ่งแต่ว่าการได้ให้จิลาการเด็กปักแล้วไปวันเนี่ยมันน่าจะเดี๋ยวเขาเบื่อขนาดนั้นเพราะโอ้ยกายาดูอยู่แล้วจ้ะ มัน ไอ้สิคาก้าก็มันแล้วมันบีก็ได้ไหมอ่ะไอ้กี่ตั้งว่าไอ้ชายช่างวางเสื้อมาใช้ก็ตัวเจ้าตัวไอ้ตัวกิน ไอ้เนี่ยที่งานไอ้เนี่ย มา มา ตัวตัว ชิตาไปอามันเลยดิ มา ไอ้หนาก่อน ไอ้ตัวยังว่าตัวให้กันไม่รู้ ไม่ใช่ท่าปะกันว่าท่าหรือเปล่าแต่ไอ้คิดไอ้ที่ว่างงานไม่ใช่ต้องควรใช่ไหมกันเป็นเนี่ยแบบสมมติจะวิดีโอเดี๋ยวสุดกันเลยเนี่ยมาเดี๋ยวไอ้เนี่ยสาวให้ไปมาเดี๋ยวทุกคนก็เจเล่บนนี้ก็ชัดติงกับป้ายเลยที่ตาเนี่ยไอ้เนี่ยสาวกันได้ไปกี่ ข้างเดียวข้างใต้กว้างหนาดีไปไอ้จนไอ้เด็ก ความไม่กว้างหนาในไซส์อ่ะ จะอุ้มเปีย ไอ้เจ้าคนที่สามเนี่ยดูว่าสิเก่งคนที่มาทางอยู่เลยจ้ะอันนี้ขึ้นอะไรกันตัวมันจ้ะดูมันตัวเจ๋งคนละ ไม่ยาวจริงกันแบบไอ้จริงๆก็ปาลีเนี่ยใส่จานจริงถ้าเชื่อรู้ใช่ไหมจ๊ะที่นั่นนี่อ่ะมาสู่วิดีโอมาจ้ะแต่งานเกี่ยวกับฉันต้องเป็นหนังด้วยก็อย่างมานึกว่าถ้าแต่ว่าที่ช่วงถ้าพยายามจริงจังแบบคุยเฮโร่นึกว่าถ้าแต่ไม่แต่คุยเฮโร่ ใครวะเนี่ย น้อยเฮโร่ตาย แกรักตาดูเกมแบบเราจะ nah nama yi hero oi kre masih lagi hero mau diba nah jadi lagi buat channel itu ba masih lagi
darling ꯃꯥꯒꯤ ꯃꯅꯥꯎꯄꯥ ꯌꯨꯄꯥ ꯕꯦꯛꯒ꯭ꯔꯥꯎꯟ ꯃꯅꯤꯡꯗꯅꯦ ꯂꯩꯔꯤꯕ ꯃꯤ ꯑꯅꯤ ꯂꯥꯏ ꯑꯅꯤꯒ ꯂꯩ ꯉꯁꯥꯏꯒꯤ ꯃꯈꯣꯟꯁꯦ ꯂꯥꯏꯁꯤꯁꯨ ꯇꯥꯕ ꯑꯃ ꯇꯧꯋꯦ ꯑꯩꯈꯣꯏ ꯕꯥꯏ ꯆꯥꯛ ꯆꯥꯈꯤꯕ꯭ꯔꯥ ꯃꯥꯗꯣ ꯆꯥꯛ ꯆꯥꯈꯤꯕ꯭ꯔꯥ không sao mày à gì nè nè nâng chắc sao bro rồi tôi nè nó chả thay đổi rồi sao đi qua nuôi gì đâu phun được thuồng đây nè sao anh xem mình sẽ giảm đi cái nó khăn lê đúng cái cha cả để giảm lên mà à chỉ để lấy nè chỉ để lấy qua thì chỉ để lấy anh chú ba nhiều ngang nghe hai mà anh chú đi từ với cái tàu phải lẽ có ngang bao nhiêu không vậy chẳng đẹp chẳng được sắm lên rồi ngang hơn gì mình ta đấy chỉ qua nhiều ngang bằng tấm màn được anh cho cả hậu bất ngay cái sao cái bên chú cái ham tấm màn vậy ngang chỉ đi bên này ali ba mày nó cười mà xuống đi lên bên đấy thử cái này không ngang vậy nó thế đó ngang nghe chú đi xuống còn nó có hình màn cái mà lên nó sẽ đi ngang đi anh là sao vậy đó xa vậy anh đã thế nó sáng nay nên làm cái gì đó để dùng ngang để hay bằng đồ anh thì ngang hay bằng đồ gì xin ngang về nó cái sân gì anh bằng thường này mới làm ạ nhưng mà cái mì đấy cho hết rồi bạn bây giờ ôi anh là trai em phải ăn chịu đấy nghe được chưa dạ chào năm nha dạ đây đây dạ đây thôi mà tôi bây giờ đẹp em thật bây giờ anh đi nè tôi xin ngồi khá là bạn Mau khá đúng mà đấy mà lấy ăn xí khá đúng mà lấy sao rồi kìa khá đúng mà khá đúng mà nhưng mà lấy gì cái con mi mấy tuần này có năm sao vậy tuần ra sẽ được tuần ra sẽ được mà năm ra sẽ được cái đó mi mấy năm tuổi đi nghe được nè nghe rồi nè rồi nó tiền rồi ông ăn giàu bữa nó ta bạn tôi đi xe hai đi chọn nó bột nó bột được cảm ơn tụi mình à thôi ăn được chắc phải xe rồi thôi thì ra rồi vậy vậy đây nào nó không có gì được ạ video lo silam dabi sakit tahu sih kayaknya eh kan kan ayo nah hai bro chắc sao bây giờ kali mẹ ui em không có chắc gì đâu rồi em đai đai phật mẹ ta rồi mẹ videoจะใช้รู้สึกอะไรกันก็ai đúng rồi mà gì channel đó mẹ mang cái channel đó mang cái đấy mua bang tập đấy yao rồi này bọc qua cái mẹ mang cái channel đó sang nga subscribe tao sẽ làm rồi hầu bữa đó ngay giờ cái channel đó mẹ support tao bây giờ mà khát tài khuya sai nằm videoจะใช้รู้สึกอะไรเนี่ย